Online Manipuri numidangi pau yengbiriba pumnamang puthoi lai somna khurumjari ahanbada maroiba pau Kukisingna Kangpokpi Churachandpur fauna balambi thingjinbagi khongjang makha tana chathari haukiba January 8 ki ayukta Kangpokpi district ki manung chana konsa khulgi ke lungwaring da Leitana Naga maitai manau anina masagi lamda yum sanabagi yumfam thonbagi thabak tawringai da thangnabada laiba Kuki khulgi myoi kunlom laklaga yum sabi yaroi mafam aduda laibi yaroi haina matai manau ani adubu furaga mafam adudagi talakhiba loinana nupi adubu su laibakta namsenuna fubada natana mobile phone su munbikibaga loinana yumfam thonba aduda sijinnaba JCB mai thagani haina kihankhiba thawdo adugidamakta Leitana Naga nupi singna ngasi Kangpokpi Amadi Churachandpur faunariba lambi thingbagi khongjang changsinkhre Masing yamlaba Naga nupi nupa sing thoraktuna Kangpokpi Amadi Churachandpur faunariba lambi thingbagi khongjang changsinki lambi thingba sina maram oiraga hojik lambi paring aduda Kukising fauduna chatpa yadabada natana Kukisingi gari kaya ama supanduna leiri Leitana Naga nupi singna Kangpokpi Amadi Churachandpur faunariba makhan gate yawnang lambi paring adugi mafam anida lambi thingbagi khongjang changsili Leitana furub asi laisem lingai degi leiraklaba lamdam sigi yelhomini IMAH Chaliba chahi 2025 ki haukiba January 3 ta thokiba Kuki mioi konsa khul part 2 gi lungiram Leitana nupi amada chathakiba lamchat ado Indigenous Murder Association haumi IMAH na kan mamong na condemn tawi madu malemgi mipum khudimang na condemn tawfam to ihaina IMAH ki president Dr. Sanatan Paras Kumari na thokpa cherol amana haidi cherol asina hai government na nupi phuba sing faduna logi thabak lokhatuna cherak pifam to I maitai nupi sing angang sing faduna hatok pikre adubu government na lokhat piriba action asidi mai na hoba yamna waba chindadi hektamak cherak pigadabagum ngangduna chatpana ngasidi Leitana proof ki nupi amadasu onselagtuna khud thaba horaklei masida ngai ki yasinabagi kaida ama chathabasina Kukisingda gi garisu oidana tumit kangumna khanbagi machak ama pire masigi thabakse khudakta amadi khunkhagi CSO singna tawbiroidabani haidi Cherol asin ha yum sanaba tawriba mafam do Leitana proof ki mafam ni maduda Kukina khud thingjinpham thokte ka hena lam helaba Kukisingi mathakta police station kayada FIR kaya ama chankhre adubu makhoigi mathakta thabak lokhat pidabana Kukising asi akiba laite maram sunatana maram Sajariba saidangba makhoina mapu sarakliba asi warakpa chumi natragadi thokliba lanasi hena pakthok chak thorakpa su tambangamde handaki thokliba lungwiramgi bathok asin ahanba sunate yelomi yek salai leba furuf singda tatana kaihawbasi Kukisingi hainabi orakle makhoida thawoina saugatpa manba amadi thembagi mawong ama miyamna unaba asina makhoibu hena maning tamba sa olaklabani aduna sagi mapu oiriba government na logi oiba thabak khudakta lokhomam to I haidi combine chemna kusugulai kaya fagatkhre amadi popi pambi kaya suyanthatuna manghankhre 33 suba AR kakching police amadi hianglam police ki combine chema mana thiba humbagi thabak chathabada lotuna thamnamba kusugulai kaya fagatpangamkhre fagatpangamkhra kusugulai sing adudi SLR ama SDBL ama countryman 9mm ki pistol ama amadi hand grenade ahum yauna polam kaya yauri Fagalaba kusukulai sing asigi makha taba aingi oiba thabak lokhanaba hianglam police station da sinakhre haidi nakalamarom da Churachandpur district ki haupi mole hill range talamaker mari gi park chawa mafam da tharamba popi pambi sing Churachandpur police NAB amadi forest amadi 37 suba AR gi apunba khutpu amana yanthatuna manganta ankre haidi yanthatuna thamlamba mapuntara amasu fagat pangamkre yanthatuna thamlamliba mapuntara adudagi lokpada chawrakna kg taragani thoi gumba phangani haidi tural galam dagi lokho charake Manipur thugaina ba phongba yekna ba masak khanglaba phawba Manipur lengang na tumina leribasi karigino Manipur lengang mapu oriba chief minister dagi hauna atai minister amasung MLA sing pumna mangna Manipur da thokliba kanglofani ki sathireba lanasi loisinaba honabada lofam thokpa thaudang asi lawdran tumina leisinbagum tawriba si karigino haiba wang leibang miyamna hangnaba horaklei wang asi paukhung maikhui ki lengak loi singna leibang miyamna sengna pipam thoi Manipur thugaina ba honariba phongba yeknaba kananu haibadu Manipur lengak amasung bara lengak animang na mayek sengna khanglei afongba yeknaba mayek sengna khanglaba phawbada makhoigi mathakta lokhotpam thokpa thabak amata lokhatana leiribasi Manipur miyamna amata pena dre thawong asina takpadi Manipur lengak amadi bara lengak anina Manipur thugaina ba honariba Kuki narco terrorist sing asi phongna cham manari haibasini Haujisu chin Kuki narco terrorist sing na tongan ba mafamda tampaki khul kayada nongmai kapse nuna landarakli
Thawong asina taglibadi Manipur leingakpu karisu makoina usitte nungmai kapningba matamda kaptuna landasingani haiba adu mayek sengna utpani fibam asida Manipur leingak asina Manipur thugainaba honariba chin kuki narco terroristing asi Manipur gi leimaidagi maru fangna muthanaba lokhopam thokpa thabak adu chapchana lawgadabani masi mai pangna pangthoknabagi damakta barat leingaki mafamda leingak loisingna amato oina khongjang changsinduna taksingadabani adubu lofam thokpa thaudang asidi lawba ngamdana leiriba asidi maraibang nungsidaba Manipur thugainaba honariba phongba yeknaba masak khanglabasu maithiba piba ngamdaba mipangda MLA singni haibadu takpani haiba yai matang asida ireibang Manipur kannabagi damakta lofam thokpa thaudang asi leibang miyamna lofam thui ahanba oina Manipur gi Assembly Constituency humpu asigi miyamgi mihut oiriba MLA singda leibang miyamna wang hangbagi khongjang ama changsinpam thui madudi karigi damakta hojik phawba Miyamgi mihut oiriba MLA singna ima leibak Manipur kannaba lofam thokpa thaudang adu lawdribano karigidamakta mithibong mitambal oina leiribano leibak miyam asi karisu leitana khanbra haibadu chapchana phangpham thoi miyamna hangliba paukhum asi pidaba tarabadi aikhoi miyamgi mihut MLA oiba toklo haiduna namduna MLA famdagi thadu hanba tai asumna leibak miyamgi akanba ihau ama miyamgi mihut oiriba mathakta changsin-daba tarabadi makoina maraibang Manipur kannabagi lawfam thokpa thaudang adu lawba ngamloi haina khali masigi asengba maramdi hojik fawa MLA sing ama toina punsinduna punbagi thauna pangal sagatuna ireipang Manipur kannaba lawfam thokpa thaudang adu lawdana mana thokpa panglaida lainariba sini Maduna MLA singna hojik uliba sakta masi leibang miyam bu usitaba maraibang Manipur bu nungsidabani aduna leibang miyam hauduna miyamgi bihut oiriba singna maraibang Manipur kanba leibang miyam ga lawfam thokpa thaudang adu law haiduna akanba ihom ama changsindrabadi uchi makulda changduna leibagum leikragani maduna miyamgi bihut oiriba MLA sing asi leibang miyamgi akanba ihau ama changsinba mathau tai loinana miyamna leingak loisingi mathakta akanba ihau khongjang changsinlaktringai mangoinana Chief Minister na luchingduna mangjil thana chongthoktuna MLA Minister sing amatoina khomjinduna apunbagi thauna pangal adu sagatuna Manipur kannaba lawfam thokpa thaudang adu lawba chumgani